ꯑꯍꯥꯟꯕꯃꯛꯇꯗ ꯄꯨꯀꯩ-ꯂꯪꯀꯩ ꯆꯦꯅꯦꯜꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯍꯛꯆꯥꯡ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯆꯦꯅꯦꯜ ꯑꯁꯤꯗ ꯋꯥꯔꯤ ꯑꯁꯤ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯄ ꯉꯝꯖꯔꯨꯗ꯭ꯔꯦ꯫ ꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯋꯥꯔꯤ ꯑꯗꯨꯝ ꯆꯥꯡ ꯅꯥꯏꯅ ꯊꯥꯒꯠꯄ ꯉꯝꯕ ꯑꯣꯏꯖꯒꯦ꯫ ꯋꯥꯔꯤ ꯅꯨꯡꯉꯥꯏ-ꯅꯨꯡꯉꯥꯏꯕ ꯀꯌꯥ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯒꯦ꯫ ꯉꯁꯤꯁꯨ ꯃꯌꯥꯝꯒꯤꯗꯃꯛ ꯑꯅꯧꯕ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯂꯝꯕꯤꯁꯤꯒꯤ ꯅꯥꯀꯟꯗ ꯃꯟꯖꯨꯅꯔꯕ ꯐꯤꯃꯜ ꯁꯦꯠꯂꯒ ꯅꯨꯡꯁꯤꯔꯕ ꯃꯆꯥ ꯑꯗꯨꯕꯨ ꯈꯨꯠꯁꯝꯅꯅ ꯁ꯭ꯀꯨꯜꯒꯤ ꯕꯁ ꯄꯥꯔꯛ ꯍꯦꯛ ꯇꯧꯕ ꯖꯒꯥꯗꯨ ꯐꯥꯎꯕ ꯂꯥꯛꯂꯒ ꯂꯦꯞꯇꯨꯅ ꯂꯩ꯫ ꯕꯁ ꯑꯗꯨ ꯂꯥꯛꯑꯒ ꯑꯉꯥꯡ ꯑꯗꯨ ꯀꯥꯈꯠꯍꯟꯈꯤ꯫ ꯃꯥꯏ ꯍꯦꯛ ꯂꯩꯊꯣꯔꯛꯄꯒ ꯈꯣꯡꯀꯥꯞ 3-4 ꯊꯥꯡꯕ ꯍꯧꯕꯒ ꯐꯣꯟ ꯑꯗꯨꯗ ꯃꯦꯁꯦꯖ ꯑꯃ ꯂꯥꯛꯏ꯫ "ꯀꯩꯗꯧꯔꯤꯒꯦ ꯕꯤꯅꯥ?" ꯁꯣꯏꯈꯤꯗꯅ ꯊꯥꯔꯛꯄ ꯑꯣꯏꯔꯝꯅꯤ ꯈꯟꯗꯨꯅ ꯃꯦꯁꯦꯖ ꯑꯗꯨ ꯁꯨꯡꯍꯟ ꯍꯦꯛ ꯍꯟꯗꯦ꯫ ꯃꯦꯁꯦꯖ 2-3 ꯊꯥꯖꯤꯜꯂꯛꯄꯗꯒꯤꯗꯤ ꯕꯤꯅꯥꯁꯨ ꯀꯅꯥ ꯑꯣꯏꯔꯕꯅꯣ ꯍꯥꯏꯅ ꯍꯜꯂꯤ꯫ ꯑꯟꯅꯣꯟ ꯅꯝꯕꯔꯗꯨ ꯊꯥꯔꯛꯂꯤꯕ ꯅꯨꯄꯥꯗꯨꯒꯤ ꯃꯤꯡꯁꯤ ꯌꯥꯏꯃ ꯀꯧꯏ꯫ ꯌꯥꯏꯃꯅ "ꯀꯔꯤ ꯂꯝ ꯑꯣꯏꯗꯣꯏꯅꯣ? ꯆꯝꯅ ꯁꯨꯝ ꯍꯪꯕꯅꯤ, ꯋꯥꯔꯧꯕꯤꯕ ꯌꯥꯗꯦꯀꯣ꯫ ꯑꯩ ꯑꯣꯐꯤꯁꯀꯤ ꯃꯤ ꯑꯃꯈꯛ ꯊꯤꯖꯔꯛꯄꯅꯤ꯫ ꯅꯨꯄꯤ ꯑꯃ ꯑꯩ ꯑꯣꯐꯤꯁꯀꯤ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯕ ꯌꯥꯕ ꯃꯤ ꯑꯃ ꯄꯣꯔꯛꯀꯅꯤ ꯍꯥꯏꯕ꯫ ꯐꯣꯟ ꯅꯝꯕꯔꯁꯨ ꯆꯠꯈꯤꯗ꯭ꯔꯦ꯫ ꯑꯩꯅꯗꯤ ꯑꯊꯨꯕꯤꯗ ꯄꯥꯝꯕ ꯑꯗꯨꯒꯤꯅꯤꯀꯣ." ꯕꯤꯅꯥꯁꯨ "ꯁꯣꯝꯅ ꯊꯤꯕꯤꯔꯤꯕ ꯃꯤꯗꯣ ꯑꯣꯟꯅꯔꯝꯒꯗꯧꯕ ꯃꯥꯜꯂꯤ꯫ ꯑꯩꯗꯤ ꯀꯣꯅꯨꯡ ꯃꯃꯥꯡꯗꯒꯤꯅꯤ." ꯅꯨꯄꯥ ꯑꯗꯨꯁꯨ ꯁꯥꯎꯕꯤꯕ ꯌꯥꯗꯦꯀꯣ꯫ ꯑꯩꯁꯨ ꯌꯥꯝꯅ ꯏꯀꯥꯏꯔꯦ ꯇꯧꯔꯤꯁꯦ꯫ ꯁꯨꯝ ꯈꯥꯏꯕꯁꯨ ꯃꯥꯜꯂꯝꯃꯅꯤ꯫ ꯑꯩ ꯍꯣꯏ, ꯁꯥꯎꯕꯤꯕ ꯌꯥꯗꯦꯀꯣ." "ꯀꯩꯁꯨ ꯈꯟꯗꯦꯗ, ꯃꯤ ꯁꯣꯏꯅꯕ ꯉꯥꯛꯇꯅꯤꯗ." ꯋꯥꯍꯩ ꯑꯁꯤ ꯍꯥꯏꯔꯒ ꯃꯦꯁꯦꯖ ꯑꯣꯏꯅ ꯑꯃꯨꯛ ꯍꯜꯂꯝꯃꯒ ꯃꯥꯒꯤ ꯃꯊꯧ ꯑꯗꯨꯃꯛ ꯇꯧꯅꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯇꯦꯛꯁ ꯁꯨꯝ ꯊꯥꯅꯔꯛꯄꯅ ꯍꯦꯟꯅ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯥꯏꯕꯗꯨ ꯅꯨꯡꯉꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯏ꯫ ꯅꯨꯃꯤꯠꯇꯨ ꯗꯤꯋꯥꯂꯤ ꯅꯨꯃꯤꯠꯅꯤ꯫ ꯅꯨꯃꯤꯠ ꯑꯗꯨ ꯕꯤꯅꯥꯒꯤ ꯃꯄꯨꯔꯣꯏꯕꯒ ꯃꯆꯥꯒ ꯀꯦꯟꯗꯜ ꯄꯔꯦꯡ ꯊꯥꯅꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ꯫ ꯕꯤꯅꯥꯁꯨ ꯃꯄꯨꯔꯣꯏꯕꯒ ꯃꯆꯥꯒꯅ ꯇꯧꯔꯤꯕ ꯑꯗꯨ ꯃꯇꯦꯡ ꯄꯥꯡꯉꯤ꯫ ꯑꯗꯨꯕꯨ ꯕꯣꯏꯅꯥꯎ ꯃꯥꯒꯤ ꯅꯨꯄꯤ ꯕꯤꯅꯥꯁꯤ ꯃꯥꯅ ꯌꯥꯝꯅ ꯍꯩꯅꯕ ꯑꯣꯏꯗꯦ, ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯥꯎꯗꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯕꯤꯅꯥꯅ ꯑꯗꯨꯝꯅꯒ ꯃꯇꯦꯡ ꯄꯥꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯇꯧꯔꯛꯂꯤꯕ ꯑꯗꯨ ꯕꯣꯏꯅꯥꯎꯗꯨ ꯑꯗꯨꯃꯛ ꯊꯣꯛꯈ꯭ꯔꯦ꯫ ꯕꯤꯅꯥꯒꯤ ꯋꯥꯈꯜꯗ "ꯑꯩꯁꯤꯕꯨ ꯀꯌꯥꯝ ꯐꯠꯇ꯭ꯔꯕ ꯅꯨꯄꯤ ꯑꯣꯏꯔꯕꯖꯥꯠꯅꯣ? ꯑꯩꯅ ꯃꯉꯣꯟꯗ ꯀꯔꯤ ꯀꯥꯏꯈ꯭ꯔꯕꯒꯦ ꯃꯥꯅ ꯑꯁꯤꯒꯨꯝꯕ ꯏꯇꯧ ꯎꯠꯂꯛꯂꯤꯕꯁꯦ? ꯅꯨꯡꯁꯤꯅꯔꯒ ꯂꯧꯅ ꯂꯩꯅꯕ ꯅꯠꯇꯦ ꯍꯥꯏꯗꯨꯅ ꯑꯩꯕꯨ ꯊꯑꯣꯏꯕꯤꯗ꯭ꯔꯤꯕꯔꯥ? ꯐꯔꯕꯁꯨ ꯐꯠꯇ꯭ꯔꯕꯁꯨ ꯑꯩꯈꯣꯏ ꯑꯅꯤꯁꯤ ꯆꯍꯤ 5ꯗꯤ ꯁꯨꯔꯛꯂꯕꯅꯤ꯫ ꯏꯆꯥꯁꯤꯃꯁꯨ ꯂꯩꯔꯦ꯫ ꯀꯔꯤꯒꯤꯅꯣ ꯅꯨꯡꯁꯤꯕꯤꯗ꯭ꯔꯤꯕꯁꯦ ꯑꯩꯕꯨ?" ꯄꯨꯛꯅꯤꯡꯗ ꯑꯁꯨꯝꯅ ꯈꯜꯂꯒ ꯀꯦꯟꯗꯜ ꯑꯗꯨ ꯑꯗꯨꯃꯛ ꯊꯥꯜꯂꯤ꯫ ꯀꯦꯟꯗꯜ ꯊꯥꯟꯕ ꯂꯣꯏꯔꯒ ꯃꯅꯤꯡꯗ ꯆꯪꯂꯛꯄꯗ ꯌꯥꯝꯅ ꯇꯥꯕꯗ ꯍꯩꯅꯗꯕ ꯑꯈꯠ-ꯑꯆꯣꯏ kaya ꯑꯃ ꯉꯥꯡꯅꯔꯤ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤ ꯆꯤꯊꯅꯔꯤꯕ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯂꯨꯝꯗꯨꯅ ꯌꯦꯡꯉꯤ꯫ ꯑꯗꯨꯕꯨ ꯎꯔꯦ, ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗ꯭ꯔꯦ꯫ ꯃꯥꯒꯤ ꯅꯨꯄꯥꯅ ꯈꯣꯡꯒ꯭ꯔꯥꯎ ꯃꯀꯛ ꯑꯃ ꯁꯦꯠꯂꯒ ꯇꯧꯔꯝꯂꯤꯕ ꯃꯇꯧ ꯃꯑꯣꯡ ꯑꯃꯗꯨ ꯎꯕꯗ ꯍꯥꯏꯗꯣꯛꯄꯗꯗꯤ ꯐꯖꯗ꯭ꯔꯕ ꯏꯟꯈꯠꯂꯛꯄ ꯅꯨꯄꯥ ꯃꯆꯥꯅ ꯈꯪꯅꯤꯡꯕ ꯍꯩꯅꯤꯡꯕ ꯅꯨꯄꯤꯒꯤ ꯐꯤ ꯑꯀꯣꯝꯕ ꯎꯕ ꯌꯥꯗꯕ ꯃꯃꯤꯠ ꯀꯣꯌꯣꯠ ꯑꯣꯠꯂꯒ ꯌꯦꯡꯕꯒꯨꯝꯅ ꯍꯦꯛ ꯇꯧꯔꯝꯃꯤ꯫ ꯕꯤꯅꯥ ꯃꯄꯨꯛꯅꯤꯡꯗ ꯌꯥꯝꯅ ꯋꯥꯔꯧꯅ ꯑꯩꯁꯦ ꯅꯪꯒꯤ ꯅꯐꯝꯗ ꯀꯔꯤꯁꯨ ꯑꯣꯏꯔꯝꯗ꯭ꯔꯕ?" ꯇꯥꯟꯖꯥ ꯑꯗꯨꯗ ꯌꯥꯏꯃꯒꯤ ꯃꯦꯁꯦꯖ ꯃꯌꯥꯝ ꯑꯃꯁꯨ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯕꯤꯅꯥꯗꯤ ꯃꯦꯁꯦꯖꯁꯤꯡ ꯑꯗꯨ
ꯀꯔꯤꯁꯨ ꯌꯦꯡꯉꯨꯗꯦ꯫ ꯊꯋꯥꯏ ꯅꯨꯡꯉꯥꯏꯇ ꯐꯃꯨꯡꯗ ꯀꯅꯥ ꯊꯦꯝꯕꯤꯅꯕ ꯌꯥꯎꯗ ꯄꯦꯟꯅ ꯀꯞꯆꯔꯤ꯫ ꯕꯤꯅꯥꯒꯤ ꯃꯄꯨꯔꯣꯏꯕ ꯕꯣꯏꯅꯥꯎ ꯑꯗꯨ ꯋꯥꯔꯤ ꯁꯥꯟꯅꯕ ꯂꯣꯏꯔꯗꯨꯅ ꯃꯆꯤꯟꯗ "ꯑꯁꯤꯒꯤ ꯅꯨꯄꯤꯁꯤ ꯂꯧꯁꯤꯜꯂꯨꯗꯅ ꯑꯩꯁꯦ ꯅꯨꯡꯉꯥꯏꯕꯒ ꯉꯝꯗ꯭ꯔꯕꯅꯦꯕ. ꯑꯁ ꯑꯩꯒꯤ ꯂꯥꯏꯕꯛꯁꯤꯗꯤ ꯄꯦꯜꯂꯕꯅꯤꯗ" ꯍꯥꯏꯗꯨꯅ ꯁꯣꯜꯂꯒ ꯆꯪꯂꯛꯏ꯫ ꯕꯤꯅꯥꯁꯨ ꯃꯄꯨꯔꯣꯏꯕ ꯆꯪꯂꯛꯄ ꯈꯪꯂꯗꯨꯅ ꯇꯥꯔꯝꯂꯤꯕ ꯃꯤꯠꯀꯤ ꯄꯤ ꯑꯗꯨ ꯇꯩꯊꯣꯛꯂꯒ ꯆꯥꯛꯈꯨꯝꯂꯣꯝꯗ ꯆꯪꯉꯛꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯕ ꯊꯛꯄ ꯂꯣꯏꯔꯒ ꯃꯥꯒꯤ ꯐꯃꯨꯡꯗ ꯆꯪꯅꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯇꯨꯝꯃꯤꯟꯅꯗꯦ, ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯇꯨꯝꯃꯤ꯫ ꯕꯤꯅꯥꯁꯨ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇ ꯑꯗꯨꯃꯛ ꯇꯨꯝꯊꯈ꯭ꯔꯦ꯫ ꯃꯤꯀꯞ ꯊꯣꯛꯂꯛꯄꯗ ꯄꯨꯡ 11 ꯇꯥꯔꯝꯂꯦ꯫ ꯇꯟꯖꯥ ꯆꯥꯅ ꯌꯥꯏꯃꯅ ꯐꯣꯟ ꯇꯧꯁꯤꯜꯂꯛꯏ꯫ ꯃꯥꯒꯤ ꯃꯑꯣꯡ ꯃꯇꯧ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯌꯥꯏꯃꯅ "ꯀꯔꯤ ꯇꯧꯔꯦ? ꯅꯁꯥ ꯉꯝꯗ꯭ꯔꯕꯔꯣ?" ꯅꯨꯄꯤꯁꯨ "ꯀꯩꯁꯨ ꯇꯧꯗꯦꯗ, ꯁꯨꯝ ꯍꯤꯞꯆꯟꯕꯒꯤ ꯑꯣꯏꯔꯝꯒꯅꯤ." "ꯁꯦꯡꯅ ꯍꯥꯏꯔꯛꯎꯗ, ꯑꯩꯁꯨ ꯅꯪꯒꯤ ꯅꯑꯣꯡ ꯅꯇꯧꯗꯨ ꯌꯥꯗꯦ, ꯏꯌꯥ ꯌꯥꯗꯦ." ꯑꯁꯨꯝꯅ ꯁꯨꯝ ꯇꯛꯁꯤꯜꯂꯛꯄꯅ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ ꯕꯤꯅꯥꯁꯨ ꯊꯃꯣꯏꯒꯤ ꯄꯦꯟꯗꯕ ꯋꯥꯔꯤ ꯀꯌꯥ ꯑꯇꯠ ꯑꯈꯝ ꯂꯩꯇ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯊꯣꯔꯛꯂꯝꯃꯤ꯫ ꯌꯥꯏꯃꯁꯨ ꯕꯤꯅꯥꯒꯤ ꯊꯃꯣꯏꯒꯤ ꯄꯥꯎꯗꯝꯗꯨ ꯎꯁꯤꯟꯕꯤꯔꯒ ꯑꯐꯕ ꯋꯥꯍꯩ ꯋꯥꯇꯥ ꯀꯌꯥ ꯁꯤꯖꯤꯟꯅꯔꯒ ꯊꯦꯝꯖꯤꯟꯕꯤꯔꯤ꯫ ꯑꯁꯨꯝꯅ ꯇꯧꯕ ꯑꯗꯨꯗ ꯕꯤꯅꯥꯁꯨ ꯃꯄꯨꯛꯅꯤꯡ ꯈꯔ ꯑꯣꯟꯕꯒꯨꯝ ꯇꯞꯅ ꯌꯥꯏꯃꯒꯤ ꯃꯐꯝ ꯑꯃ ꯕꯤꯅꯥꯒꯤ ꯊꯃꯣꯏꯗ ꯂꯩꯔꯛꯄꯒꯨꯝ ꯍꯧꯔꯛꯏ꯫ ꯅꯣꯡꯉꯥꯟꯕꯒ ꯕꯣꯏꯅꯥꯎ "ꯊꯕꯛ ꯑꯃꯒꯤꯅꯤ, ꯃꯇꯝ ꯈꯔ ꯂꯪꯐꯩꯗ ꯂꯩꯅꯕꯅꯤ, ꯄꯥꯛ ꯍꯜꯂꯛꯄ ꯌꯥꯔꯣꯏ" ꯍꯥꯏꯔꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯕꯤꯅꯥꯁꯨ ꯀꯔꯤ ꯊꯕꯛꯀꯤꯅꯣ ꯍꯪꯖꯅꯤꯡꯕꯅꯤ, ꯑꯗꯨꯕꯨ ꯀꯔꯤ ꯍꯥꯏꯔꯛꯀꯗꯒꯦ ꯈꯟꯕꯗꯒꯤ ꯍꯣꯏ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯅꯨꯄꯥꯅ ꯆꯠꯈꯤꯕ ꯃꯥꯏꯀꯩꯗ ꯌꯦꯡꯗꯨꯅ ꯑꯗꯨꯃꯛ ꯂꯩꯍꯧꯏ꯫ ꯕꯤꯅꯥꯒ ꯌꯥꯏꯃꯒꯤ ꯃꯔꯛꯇ ꯍꯦꯟꯅ ꯅꯛꯁꯤꯟꯅꯕ ꯃꯔꯝ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯑꯁꯨꯝ ꯋꯥꯔꯤ ꯁꯥꯟꯅꯔꯛꯄꯅ, ꯀꯥ ꯍꯦꯟꯅ ꯊꯥꯖꯅꯔꯛꯄꯅ ꯃꯈꯣꯏ ꯑꯅꯤ ꯃꯐꯝ ꯑꯃ ꯍꯥꯏꯅꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯅꯕ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯃꯗ ꯊꯦꯡꯅꯩ꯫ ꯌꯥꯏꯃꯅ ꯀꯥ ꯍꯦꯟꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯕ ꯀꯌꯥ ꯑꯁꯤꯅ ꯕꯤꯅꯥ ꯌꯥꯏꯃꯕꯨ ꯅꯨꯡꯁꯤꯔꯛꯅꯕ ꯃꯔꯝ ꯑꯃꯅꯤ ꯍꯥꯏꯕꯗꯨ ꯑꯣꯏ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯕꯤꯅꯥ ꯑꯃꯗꯤ ꯌꯥꯏꯃ ꯃꯈꯣꯏ ꯑꯅꯤ ꯃꯤ ꯌꯥꯝꯅ ꯆꯤꯛꯄ ꯃꯐꯝ ꯑꯃꯗ ꯎꯅꯩ꯫ ꯌꯥꯏꯃꯅ ꯑꯆꯤꯛꯄꯒꯤ ꯇꯟꯖꯥ ꯂꯧꯔꯒ ꯅꯨꯡꯁꯤꯕ ꯔꯤꯑꯦꯛ ꯎꯠꯄ ꯍꯧꯏ꯫ ꯕꯤꯅꯥꯁꯨ ꯑꯗꯨꯃꯛ ꯌꯥꯏ꯫ ꯌꯥꯏꯃꯅ ꯃꯥꯅ ꯍꯥꯏꯕ ꯈꯨꯗꯤꯡ ꯌꯥꯔꯅꯤ ꯈꯜꯂꯗꯨꯅ "ꯕꯤꯅꯥ, ꯅꯪꯁꯦ ꯌꯥꯝꯅ ꯅꯨꯡꯁꯤ. ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯅꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯂꯩꯇꯦ. ꯅꯪꯅ ꯄꯨꯡꯍꯦꯟ ꯍꯦꯜꯂꯤ ꯕꯤꯅꯥ. ꯑꯩ ꯈꯛꯇꯒꯤ ꯋꯥꯈꯜꯗ ꯅꯪꯁꯦ ꯑꯩꯒꯤ ꯇꯠꯇꯅ ꯀꯅꯥꯅꯣ ꯍꯥꯏꯅ ꯍꯪꯂꯤꯕꯅꯤ. ꯑꯗꯨꯕꯨ ꯄꯥꯎꯈꯨꯝꯗꯤ ꯅꯪꯁꯦ ꯑꯩꯒꯤ ꯊꯋꯥꯏꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ. ꯅꯪꯁꯦ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯦ." ꯑꯁꯨꯝꯅ ꯌꯥꯏꯃꯅ ꯍꯥꯏꯔꯛꯄꯗ ꯕꯤꯅꯥꯁꯨ ꯌꯥꯏꯃꯒꯤ ꯃꯅꯥꯛꯇ ꯅꯛꯁꯤꯟꯗꯨꯅ ꯆꯪꯁꯤꯜꯂꯒ ꯑꯁꯨꯝꯅ ꯈꯨꯝꯂꯛꯏ꯫ "ꯑꯁꯨꯛ ꯅꯨꯡꯁꯤꯕ ꯅꯪꯁꯦ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯀꯔꯤꯒꯤ ꯊꯦꯡꯅ ꯂꯥꯛꯂꯤꯕꯅꯣ? ꯏꯁꯣꯔꯕꯨ ꯑꯩꯅ ꯌꯥꯝꯅ ꯋꯥꯔꯧꯏ. ꯅꯪꯅ ꯄꯨꯝꯅꯃꯛꯅꯤ, ꯑꯗꯨꯕꯨ ꯑꯩ ꯌꯨꯝ ꯄꯥꯜꯂꯕ ꯃꯧꯅꯤ. ꯅꯪꯒꯤ ꯏꯃꯥ ꯕꯕꯥꯅ ꯑꯩꯕꯨ ꯀꯔꯤꯁꯨ ꯅꯨꯡꯁꯤꯕ ꯉꯝꯂꯣꯏ, ꯃꯃꯧ ꯑꯣꯏꯕ ꯀꯔꯤꯁꯨ ꯄꯥꯝꯂꯣꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ. ꯑꯗꯨꯕꯨ ꯑꯩꯅꯁꯨ ꯅꯪꯕꯨꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯔꯨꯔꯦ." ꯌꯥꯏꯃꯅ ꯕꯤꯅꯥꯒꯤ ꯂꯦꯡꯖꯨꯝꯗ ꯄꯥꯏꯔꯒ ꯃꯊꯕꯥꯛꯇ ꯉꯥꯊꯍꯜꯂꯗꯨꯅ ꯑꯃꯨꯛꯇꯪ ꯁꯣꯔ ꯁꯥꯡꯅ ꯍꯣꯟꯗꯣꯛꯂꯒ "ꯕꯤꯅꯥ, ꯑꯩꯅ ꯅꯪ ꯅꯨꯡꯁꯤꯕꯁꯦ
ꯆꯤꯝꯕꯥꯜ ꯊꯣꯡꯒꯤ ꯅꯠꯇꯦ, ꯑꯩ ꯄꯨꯝꯅꯃꯛ ꯈꯜꯂꯕꯅꯤ꯫ ꯅꯪꯅ ꯅꯪꯒꯤ ꯅꯨꯄꯥꯕꯨ ꯗꯥꯏꯚꯣꯔꯁ ꯇꯧꯕ ꯉꯝꯂꯕꯗꯤ ꯅꯪꯒꯤ ꯄꯤꯛꯂꯤꯕ ꯅꯆꯥꯗꯨꯁꯨ ꯑꯩꯒꯤ ꯏꯆꯥꯃꯛꯅꯤ ꯈꯟꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ ꯉꯝꯒꯅꯤ꯫ ꯅꯪꯅ ꯌꯥꯔꯗꯤ ꯗꯥꯏꯚꯣꯔꯁ ꯇꯧꯔꯣ ꯕꯤꯅꯥ꯫ ꯕꯤꯅꯥꯁꯨ ꯉꯥꯏꯍꯥꯛ ꯇꯨꯃꯤꯟꯅ ꯂꯩ꯫ ꯃꯄꯨꯔꯣꯏꯕꯅ ꯑꯣꯠꯄ ꯅꯩꯕ, ꯅꯨꯡꯉꯥꯏꯐꯝ ꯈꯪꯗꯕ, ꯇꯥꯊꯤ ꯇꯥꯑꯣꯏꯅ ꯇꯧꯕ, ꯑꯐ ꯐꯠꯇ ꯇꯥꯟꯅꯕ ꯌꯥꯗꯕ, ꯃꯥꯅ ꯈꯟꯈ꯭ꯔꯒ ꯆꯨꯝꯃꯤ ꯈꯟꯕ, ꯌꯨ ꯊꯛꯆꯤꯜꯂꯒ ꯉꯥꯡꯕ ꯆꯩꯕ, ꯐꯨꯕ ꯑꯁꯤꯅꯆꯤꯡꯕ ꯃꯌꯥꯝꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯄꯨꯔꯣꯏꯕ ꯅꯨꯡꯁꯤꯗꯕꯒꯤ ꯏꯍꯨꯜꯗꯤ ꯐꯥꯎꯔꯝꯗꯦ꯫ ꯐꯅ ꯑꯣꯠꯄ ꯅꯩꯕ ꯇꯧꯔꯁꯨ ꯅꯨꯡꯁꯤ꯫ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯈꯜꯂꯒ, ꯑꯩꯕꯨ ꯄꯨꯟꯁꯤꯒꯤ ꯊꯥꯗꯣꯛꯀꯅꯨ ꯑꯁꯤ ꯍꯥꯏꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯒ ꯅꯨꯡꯁꯤꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯂꯛꯏ꯫ ꯌꯥꯏꯃꯁꯨ ꯇꯟꯖꯥ ꯑꯗꯨ ꯂꯦꯝꯅ ꯃꯥꯡꯍꯜꯂꯔꯣꯏ ꯈꯜꯂꯗꯨꯅ ꯌꯥꯝꯅ ꯆꯦꯠꯅ ꯀꯣꯟꯁꯤꯟꯕꯤ꯫ ꯃꯈꯣꯏ ꯑꯅꯤ ꯀꯥ ꯍꯦꯟꯅ ꯅꯛꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯑꯆꯤꯛꯄ ꯂꯝꯍꯥꯡ ꯑꯣꯏꯕꯅ ꯃꯈꯣꯏ ꯑꯅꯤ ꯃꯅꯤꯡ ꯃꯈꯥ ꯇꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯃꯈꯥ ꯂꯩꯊꯕꯗꯤ ꯄꯥꯝꯂꯤ, ꯑꯗꯨꯕꯨ ꯑꯉꯥꯡ ꯁꯨꯇꯤ ꯊꯥꯔꯛꯄ ꯃꯇꯝ ꯑꯣꯏꯕꯅ ꯍꯌꯦꯡ ꯑꯉꯥꯡ ꯁ꯭ꯀꯨꯜ ꯆꯠꯈꯤꯕ ꯃꯇꯝꯗ ꯊꯦꯡꯅꯁꯤ ꯂꯥꯛꯎ ꯍꯥꯏꯔꯝꯂꯒ ꯄꯥꯔꯀꯤꯡ ꯃꯌꯥꯗ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯌꯥꯏꯃ ꯕꯤꯅꯥ ꯆꯠꯈꯤꯕ ꯑꯗꯨ ꯀꯅꯥꯗꯅꯣ ꯅꯨꯄꯥ ꯑꯃꯗ ꯐꯣꯟ ꯇꯧꯔꯒ, ꯇꯥꯃꯣ, ꯑꯩꯒꯤ ꯁꯦꯟꯐꯝꯗꯨ ꯀꯥꯎꯅꯤ, ꯑꯩꯒꯤ ꯃꯤꯁꯟꯗꯤ ꯁꯣꯏꯔꯔꯣꯏ ꯍꯥꯏꯔꯒ ꯐꯣꯟ ꯊꯝꯂꯒ ꯑꯗꯨꯃꯛ ꯆꯠꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯅꯤ꯫ ꯕꯤꯅꯥ ꯃꯁꯥ ꯇꯅꯥꯟ-ꯇꯅꯥꯟ ꯅꯨꯡꯁꯤꯕ ꯋꯥꯈꯜꯒ ꯂꯣꯏꯅꯅ ꯃꯁꯥꯁꯨ ꯁ꯭ꯀꯨꯜꯒꯤ ꯕꯁ ꯄꯥꯔꯀꯤꯡ ꯇꯝꯅ ꯊꯤꯟꯕ ꯂꯥꯛꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯁ꯭ꯀꯨꯜ ꯕꯁ ꯂꯥꯛꯇꯨꯅ ꯑꯉꯥꯡ ꯑꯗꯨ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯕꯤꯅꯥ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯉꯤ꯫ ꯌꯥꯏꯃꯅ ꯇꯨꯡꯂꯣꯝꯗꯒꯤ "ꯑꯩ ꯁꯤꯗ ꯂꯩꯔꯦ" ꯍꯥꯏꯔꯒ ꯄꯨꯟꯅ ꯍꯔꯥꯎ ꯍꯔꯥꯎ ꯅꯣꯛꯃꯤꯟꯅꯩ꯫ ꯅꯣꯛꯂꯝꯕꯗꯨ ꯆꯞ ꯂꯦꯞꯂꯒ ꯃꯈꯣꯏ ꯑꯅꯤ ꯃꯤꯠꯀ ꯃꯤꯠꯆꯥꯟꯅꯔꯒ ꯉꯔꯥꯡꯒꯤ ꯃꯈꯥ ꯆꯠꯊꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯄꯣꯛꯂꯛꯄꯒꯨꯝ꯫ ꯑꯁꯨꯝꯅ ꯉꯥꯏꯍꯥꯛ ꯌꯦꯡꯅꯔꯝꯂꯕ ꯃꯇꯨꯡ ꯕꯤꯅꯥꯅ ꯂꯝꯖꯤꯡꯂꯒ ꯌꯨꯝꯂꯣꯝꯗ ꯑꯗꯨꯃꯛ ꯂꯥꯛꯂꯤ꯫ ꯌꯨꯝ ꯑꯗꯨ ꯀꯅꯥꯁꯨ ꯂꯩꯇꯕ ꯑꯣꯏꯕꯅ ꯏꯆꯤꯛ ꯆꯤꯛꯏ꯫ ꯌꯥꯏꯃꯅ ꯀꯣꯏꯂꯩ ꯂꯩꯗꯨꯅ ꯌꯦꯡꯂꯝꯂꯒ ꯕꯤꯅꯥꯅ ꯆꯪꯈꯤꯕ ꯀꯥ ꯑꯗꯨꯗ ꯆꯪꯂꯛꯂꯝꯃꯤ꯫ ꯊꯣꯡ ꯑꯗꯨ ꯂꯣꯟꯁꯤꯟꯈꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯌꯥꯏꯃꯗꯤ ꯏꯄꯥ ꯄꯥꯈꯠꯅ ꯃꯤ ꯈꯪꯈꯤ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯕꯤꯅꯥ ꯃꯇꯝ ꯁꯥꯡꯅ ꯌꯨꯝꯕꯥꯟꯕꯒꯤ ꯃꯔꯤꯗ ꯃꯄꯨꯔꯣꯏꯕꯒꯤ ꯅꯨꯡꯁꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯂꯩꯔꯛꯇꯕ ꯀꯨꯏꯔꯕꯅꯤꯅ ꯍꯦꯟꯅ ꯍꯦꯟꯅ ꯃꯁꯥꯗ ꯏꯅꯣꯠ ꯑꯃ ꯍꯥꯞꯂꯛꯄꯒꯨꯝ ꯂꯩꯍꯧꯏ꯫ ꯕꯤꯅꯥꯅ ꯌꯥꯝ ꯊꯨꯅ ꯃꯄꯨꯔꯣꯏꯕꯒ ꯗꯥꯏꯚꯣꯔꯁ ꯇꯧꯅꯅꯕ ꯗꯤꯁꯤꯖꯟ ꯌꯥꯝꯅ ꯊꯨꯅ ꯂꯧꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯋꯥꯈꯜ ꯇꯧꯅ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯐꯦꯃꯤꯂꯤ ꯀꯣꯔꯠꯇꯒꯤ ꯃꯄꯨꯔꯣꯏꯕ ꯕꯣꯏꯅꯥꯎꯅ ꯗꯥꯏꯚꯣꯔꯁ ꯇꯧꯅꯕꯒꯤ ꯆꯦ ꯑꯃ ꯕꯤꯅꯥꯗ ꯂꯥꯛꯏ꯫ ꯕꯤꯅꯥꯒꯤ ꯋꯥꯈꯜꯗ ꯇꯥꯟ ꯆꯥꯔꯦ꯫ ꯅꯪꯅ ꯀꯥꯏꯅꯕ ꯄꯥꯝꯂꯤꯕꯗꯨ ꯑꯗꯨꯃꯥꯏꯅ ꯑꯩꯅꯁꯨ ꯅꯪꯕꯨ ꯗꯥꯏꯚꯣꯔꯁ ꯇꯧꯕ ꯄꯥꯝꯂꯦ ꯍꯥꯏꯔꯒ ꯐꯥꯛ ꯐꯥꯛ ꯅꯣꯛꯊꯣꯛꯏ꯫ ꯌꯥꯝꯅ ꯊꯃꯣꯏ ꯄꯦꯟꯅ ꯅꯣꯛꯆꯕꯅꯤ꯫ ꯕꯤꯅꯥꯒꯤ ꯐꯦꯃꯤꯂꯤ ꯀꯣꯔꯠꯇ ꯆꯠꯂꯦ꯫ ꯕꯣꯏꯅꯥꯎꯅ ꯗꯥꯏꯚꯣꯔꯁ ꯇꯧꯕꯒꯤ ꯄꯥꯝꯕꯒꯤ ꯃꯔꯝꯗ ꯑꯣꯛꯇꯕꯤ ꯅꯨꯄꯤꯅꯤ, ꯅꯨꯄꯥ ꯑꯇꯣꯞꯄꯒ ꯃꯔꯤ ꯂꯩꯅꯩ, ꯏꯚꯤꯗꯦꯟꯁ ꯑꯣꯏꯕ ꯌꯥꯕ ꯐꯣꯇꯣ ꯀꯌꯥ ꯄꯤꯗꯨꯅ ꯎꯠꯂꯤ꯫ ꯕꯤꯅꯥꯁꯨ ꯀꯔꯝꯕ ꯐꯣꯇꯣꯅꯣ ꯍꯥꯏꯗꯨꯅ ꯌꯦꯡꯂꯨꯕꯗ ꯌꯥꯏꯃꯒ ꯃꯈꯣꯏ ꯑꯅꯤꯒꯤ ꯑꯔꯣꯟꯕ ꯂꯤꯆꯠ ꯃꯌꯥꯝ ꯑꯗꯨ ꯑꯣꯏꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯕꯤꯅꯥ ꯁ꯭ꯋꯥꯏ ꯂꯥꯎꯏ꯫ ꯕꯤꯅꯥ ꯗꯥꯏꯚꯣꯔꯁ ꯄꯥꯝꯂꯕꯁꯨ ꯕꯣꯏꯅꯥꯎꯅ ꯊꯝꯂꯤꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯗꯥꯏꯚꯣꯔꯁ ꯇꯧꯕꯗꯤ ꯄꯥꯝꯗꯦ꯫ ꯑꯗꯨꯕꯨ ꯎꯄꯥꯏ ꯂꯩꯇ꯭ꯔꯗꯨꯅ
ꯗꯥꯏꯚꯣꯔꯁ ꯑꯦꯒ꯭ꯔꯤꯃꯦꯟ ꯁꯥꯏꯟ ꯑꯗꯨꯃꯛ ꯇꯧꯈꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯕꯤꯅꯥ ꯌꯥꯏꯃꯗ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯐꯣꯟ ꯇꯧꯏ, ꯑꯗꯨꯕꯨ ꯐꯣꯟ ꯑꯗꯨ ꯁ꯭ꯋꯤꯆ ꯑꯣꯐ ꯑꯗꯨꯃꯛ ꯂꯩꯈ꯭ꯔꯦ꯫ ꯐꯣꯟ ꯑꯗꯨ ꯑꯣꯐ ꯁꯨꯝ ꯂꯩꯁꯤꯟꯈꯤꯕꯗꯒꯤ ꯄꯥꯈꯠꯇꯨꯅ ꯕꯤꯅꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯠꯇꯨꯅ FIR ꯑꯃ ꯆꯜꯂꯤ꯫ ꯌꯥꯏꯃ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯤ꯫ ꯄꯨꯂꯤꯁꯅ ꯃꯈꯥ ꯇꯥꯕ ꯁ꯭ꯇꯦꯠꯃꯦꯟ ꯂꯧꯈꯠꯈ꯭ꯔꯦ꯫ ꯎꯆꯤꯟ ꯅꯥꯆꯤꯟꯅ ꯊꯥ ꯈꯔꯗꯤ ꯍꯧꯖꯤꯟꯈ꯭ꯔꯕ ꯃꯇꯨꯡ ꯌꯥꯏꯃ ꯄꯨꯂꯤꯁꯅ ꯐꯥꯒꯠꯈ꯭ꯔꯦ꯫ ꯃꯆꯤꯟ ꯍꯪꯕꯗ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯕꯣꯏꯅꯥꯎꯅ ꯂꯨꯄꯥ ꯂꯥꯈ 1 ꯄꯤꯒꯦ, ꯑꯩꯒꯤ ꯅꯨꯄꯤꯁꯤ ꯑꯦꯡꯒꯦꯖꯃꯦꯟ ꯇꯧꯔꯒ ꯂꯧꯕꯅꯤ, ꯇꯁꯦꯡꯅ ꯍꯥꯏꯔꯕꯗ ꯄ꯭ꯔꯇꯤꯃꯥ ꯀꯧꯕꯤ ꯑꯩꯒꯤ ꯊꯋꯥꯏ ꯑꯣꯏꯔꯤꯕꯤ ꯅꯨꯡꯁꯤꯕꯤꯁꯤ ꯑꯩꯒꯤ ꯅꯨꯄꯤ ꯑꯣꯏꯅꯤꯡꯏ, ꯑꯗꯨꯅ ꯕꯤꯅꯥꯒ ꯀꯥꯏꯅꯕ ꯄꯥꯝꯂꯦ, ꯅꯪꯅ ꯎꯄꯥꯏ ꯑꯃ ꯇꯧꯔꯒ ꯁꯤꯜꯂꯨ ꯍꯥꯏꯔꯛꯄꯗꯒꯤ ꯇꯧꯈꯤꯕꯅꯤ ꯍꯥꯏꯅ ꯌꯥꯏꯃꯒꯤ ꯃꯆꯤꯟꯗꯒꯤ ꯑꯆꯨꯝꯕ ꯄꯨꯝꯅꯃꯛ ꯊꯣꯔꯛꯂꯝꯃꯤ꯫ ꯄꯨꯂꯤꯁꯅ ꯌꯥꯏꯃꯅ ꯊꯝꯂꯤꯕ ꯁ꯭ꯇꯦꯠꯃꯦꯟ ꯑꯁꯤ ꯀꯗꯥꯏ ꯐꯥꯎꯕ ꯆꯨꯝꯂꯒꯦ ꯈꯪꯅꯤꯡꯗꯨꯅ ꯕꯣꯏꯅꯥꯎꯕꯨ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯀꯧꯈꯠꯈꯤ꯫ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯃꯔꯝꯗ ꯃꯔꯤꯛ ꯆꯨꯝꯕ ꯋꯥꯍꯩ ꯀꯌꯥ ꯐꯣꯡꯗꯣꯔꯛꯏ꯫ ꯄꯥꯎ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯋꯥꯏ ꯆꯥꯏꯈ꯭ꯔꯦ꯫ ꯄ꯭ꯔꯇꯤꯃꯥꯁꯨ ꯄꯥꯎ ꯑꯁꯤ ꯇꯥꯕꯗꯒꯤ ꯕꯣꯏꯅꯥꯎꯅ ꯄꯥꯈꯪ ꯁꯥꯔꯒ ꯀꯣꯏꯔꯝꯕꯒꯤ ꯋꯥꯊꯣꯛ ꯀꯌꯥ ꯑꯃꯁꯨ ꯂꯥꯛꯏ꯫ ꯕꯤꯅꯥꯁꯨ ꯌꯥꯏꯃꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯔꯣꯏ, ꯃꯤꯅ ꯏꯟꯁꯤꯜꯂꯒ ꯆꯠꯄ ꯁꯤꯒꯨꯝꯕ ꯃꯤꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯔꯣꯏ, ꯑꯩꯁꯨ ꯑꯩꯒꯤ ꯄꯨꯟꯁꯤ ꯑꯃꯗ ꯍꯤꯡꯂꯒꯦ ꯍꯥꯏꯗꯨꯅ ꯄꯨꯟꯁꯤ ꯃꯔꯦꯜ ꯑꯃꯗ ꯂꯦꯟꯈꯤ꯫ ꯍꯥꯏꯖꯅꯤꯡꯕ ꯋꯥꯐꯝꯗꯤ ꯏꯅꯥꯛꯇ ꯅꯛꯅ ꯂꯩꯔꯤꯕ, ꯅꯪꯒꯤ ꯄꯨꯟꯁꯤꯒꯤ ꯑꯋꯥ ꯅꯨꯡꯉꯥꯏ ꯀꯌꯥꯗ ꯁꯔꯨꯛ ꯌꯥꯔꯤꯕ ꯅꯪꯒꯤ ꯂꯣꯏꯅꯕꯤꯕꯨ ꯊꯋꯥꯏꯃꯛꯅꯤ ꯈꯟꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯌꯨ, ꯃꯉꯣꯟꯗꯒꯤ ꯍꯦꯟꯕ ꯀꯅꯥꯁꯨ ꯐꯪꯂꯣꯏ꯫ ꯂꯝꯕꯤꯒꯤ ꯁꯟ ꯑꯃꯣꯝꯗ ꯅꯠꯇꯕ ꯃꯤꯠꯌꯦꯡ ꯌꯦꯡꯂꯨꯔꯕꯗꯤ ꯌꯨꯝ ꯀꯥꯏꯕ ꯍꯥꯏꯕꯁꯤ ꯍꯧꯅꯁꯥꯅꯤ꯫ ꯕꯤꯅꯥꯁꯨ ꯕꯣꯏꯅꯥꯎꯅ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕꯤꯔꯝꯂꯕꯗꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ꯫ ꯃꯃꯥ ꯃꯄꯥ, ꯃꯕꯨꯡ ꯃꯧꯄ꯭ꯋꯥ, ꯁꯥꯒꯩ ꯅꯥꯇꯩ ꯀꯌꯥ ꯊꯥꯗꯣꯛꯂꯒ ꯂꯥꯛꯂꯤꯕꯅꯤ, ꯅꯨꯡꯁꯤꯐꯝ ꯊꯣꯛꯏ꯫ ꯅꯨꯄꯤꯒꯤ ꯄꯨꯟꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯌꯨ, ꯁꯦꯟꯅꯕꯤꯌꯨ꯫